Waroisingda leba kuntraga umdoi suba Assam Rifles ki personnel taru food poisoning oibadagi Imphal ki RIMS hospital da laikat narmal matungda ahum leikhidra matungda ngarang chu ama leikhidrai leikhidra personnel Marigi manungda amadi HIV positive oiramba thengnare hairi areraina phangba pau amagi matungin hai haukiba January gi tang 23 gi ahing nongai matungda air personnel taruk adu oba amadi wakhal mangbadagi RIMS hospital da puraktuna laikatnarki makhoi taruk adugi manungda personnel ahum leikhidra matung ngarang personnel amasu laikatnaba ngamdana leikhidabani hairi leikhidra personnel adugi maming lan talan kima kawi sahi ni furom sure hairi Mizoram gi konung Aizol Lawmol village dagini maki blood sample madi leinaba doctor sina test toba matamda HIV positive oiba thengnarki hairi mahaki asiba hakchang RIMS ki miren sangda postmortem tawraba matungda mahaki maramdamda thinkre hai pau asina makhatana hai hojik RIMS hospital da laikatnariba kunthra ko humdoi suba AR gi rifleman Ganasyam Singh amadi Naik Subedar Gagan Singh Laing Chathari leikidraba amadi laikatnariba personnel Singh adu haukiba January 13 Republic Day numitta yu thakminaki hainasu pau asina makhatari